आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maruiba pau Taranipan suba G20 leaders in Imphal ngasi Naidili da loisan kre mathangi G20 presidency Brazil da sinakre Pradhan Mantri Narendra Modi na G20 lusingba singa unaduna Bharat ka lainariba mari hena chesinanaba wahung kaya khanakre National Health Mission Manipur gi director na hari Manipur gi oina masa mathanda sijabagi thong asi ingkumja lising ani kun gi oina case kunipan report toki Democracy Dialogue and Coexistence haiba hiramda numinini satharakpa National Youth Convention asi Manipur University da loisan kre MLA RK Imona hairi Raja sigi legislature singna Manipur Bidhan Sabha da MLR amasung LR ek semdoknaba honabada amatoina punna leminaba kitangai padaba lei amasung Bharati ahanba solar mission Aditya L1 ngasi ayuk ahumlak suboina Prithvi gi akoibada chatkre Taranipan suba G20 leaders ingi mifam ngasi Naidili gi Bharat Mandapam da loisan kre masiga loinana mathangi G20 presidency Brazil da sinakre loisin bagi thormda Pradhan Mantri Narendra Modi na G20 gi presidency Brazil gi Rashtrapati Luis Inacio Lula da Silva da ceremonial gavel kusinaki Thauramadu wangang bada Pradhan Mantri Narendra Modi na Brazil na G20 presidency parba matung G20 gi pandam adu phangba ngangbani haina thajaba phongdokki Mifamasa Kanaki Wapam Singh Kayayam na Kumang Soxi Labage Hybrid Matangda G20 Forum gi virtual oina Oiba Mipam Ama November Talo Silakpada Pangto Animbagi Apamba Su Pradhan Mantri na Phongtoki Ceremonial Gabel adu Laura Matungda Wangang aduna Brazil gi Rashtrapati da Silva hai Hauziki Malem asida miyamna lantum da hena miyang changli adubo miyoy la kayamarum di chaba phangdabagi awaba mayoknari Rashtrapati na haksel shiksha chinjak gender amasung sel thungi phibamda manadaba laire ba asi konaba honasi haiki Madugi mamangda Pradhan Mantri Narendra Modi na One Future haina mingthonba ahum suba miphamgi sababati oiki Bharat ki G20 presidency si Coordinator Harshvardhan hai mifam manungda African Union G20 da yaukiba amasung Naidili Declaration warep lokiba asi Bharat ki oindi chawna mai pakpa amani Pradhan Mantri Narendra Modi na France, Germany, Turkey, Canada, South Korea, African Union gi president ga su unaduna lebak ani gi oiba mari gi matangda wafam kaya khanaki Pradhan Mantri Narendra Modi na German gi Chancellor Olaf Scholz ka Naidili da wari sanakre G20 mifam yawba lakiba German gi Chancellor na Pradhan Mantri ga lebak ani gi oiba hiram kya gi matangda wari sanaki German gi Chancellor na Pradhan Mantri Narendra Modi bu thagatpaga loinana clean energy innovation yauna malem asibu afaba graha ma oinaba honabada Bharat amasung German gi achoba thogdang lei haiki Pradhan Mantri na France ki Rashtrapati Emmanuel Macron ga su unaduna wafam kaya khanaki luchingba anina Indo-Pacific lamdam amasung Africa da lamdam da lebak anigi mari hena chasilhan baga loinana infrastructure connectivity energy biodiversity amasung industrial project ki matangda mateng pangnaba haina yanaki India International Center pangthopak pau gi mifam amada France gi Rashtrapati Emmanuel Macron hai G20 mifam na malem da amatu abigi wakalon sandukli manghai ngaksel gi lamda Bharat amasung France na hen mari chesil halagani World Suicide Prevention Day lebaki atay mapam singa loinana Manipur da sungasi pangthokki Creating Hope Through Action haiba hiramda numit palana si Imphal gi lampel patlaiba IMA holder National Mental Health Program National Health Mission Manipur na Indian Medical Association Manipur State Branch amasung Indian Psychiatry Society Manipur State Branch ka kusamaduna pangtokki Thauramadu wangang mada State Mission Director National Health Mission Manipur Dr. Somojit Ningombam hai Manipur gi oina masa mathanda sijabagi thongasi ingkumja lising ani kun gi oina case kunipan report toki Masigi manungda miyoi mangadi mahiroini manghai masa matomda sijabagi case da miyoi amadi ayamba matamda mahiroi sing oigali maramaduna masibu ngakthokna bo honabada mahiroi singi chawraba thogdang lei manghai pung kunmari mathok togodaba call center ama atuba matamda hanglagani masina karigumba wakalgi charangnaba natraga leitadaba tholokpa matamda phone taroktuna akhang ai singdagi mot loba yagani akogi world body man sina WHO na madi countries mayamna Yanaraba goal kharani and goal kharasi matanga goal number 3 da health na yaw health ki matang sida reduction in deaths among the non communicable diseases ama yawi
indicator is the machine hand disease hand. So suicide is one of the topics and the indicator. Thoromadu Wangang Kiba Indian Medical Association Manipur State Branch ki President Professor R.K. Lelin Singh hai Masa Matom da Sijaba si Malem Sinba Tungbada Haujiti Maruiba Amoina Longnarakli Matam Amadadi Masi Samas ki Senabigi Wang Madani Haina Longnarami Mang hai Kendra ki Haksel Amasung Yaifa Yumbal Mantraloina Masa Matom da Sijabagi Chang Hantahanabagi Damak National Suicide Prevention Strategy Lautokre Masigi Matungina Inkumja Lisingani Kuntra Pawagi Manunda Mui Sama Sibagi Manunda Sada Tara Hantanaba Pandam Tamli Mangnai, Hariba Pandamasi, Irailina, Yobangangani, Madamdi, Masam Matumda Sidna Honaba Hibasi, Tingbangangani. The city, Malayanda, the city takes a hundred under the Masi, Yamamu in a stigma, in a longer the Papa and the room, the Sipanai, and a Sima. National Bistro Cadet Durana, 2022 is a November Kumatiba, the National Suicide Prevention Program, same time, but we target goals, second no higher than 2030, the Wadi, the city Madunda, the city society rates the 10%, and the situation of the economic society is preventable. World Suicide Prevention Day ki thorom One India Foundation Naidrina Bazan Arts Center Hodam Lerak Imphal ga punna sinduna Imphal ngasi pangthokre Manipur Students Union Musuna Sinduna Democracy Dialogue and Coexistence Haibahiram da Numinini Satarakpa National Youth Convention ngasi loisingre Manipur University ki court hall da pangthokiba thoram aduda session ani leki ahan bigi technical session adu the way forward Haibahiram da retired IS RK Nimaina moderator oiduna Khetrigao Kendrigi MLA Sheikh Nurul Hassan social activist Asang Kasar Northeast Policy Institute ki founder Rami Niranjan Desai amadi Manipur University Teachers Association ki president Professor Irom Gambir Singh na Wangangloi oina saruk yaki Thoramadu Wangang da Sheikh Nurul Hassan hai Manipura sanglak liba mitop sing khangtok naba population commission ama athuba matam da lingkhat pagi tangai padaba lei Haujing Manipur thokliba irang asi waroisin ama purapa haiba asi yamna mak tangai pade mangnai BJP na luchingba sarkar asigi mihut ama oina kariguma phibam amatada Manipur gi apunbagi saktam yasinaba tawroi mangnai irang asi loisinaba sarkar asina paikhat pya ba thabak thorom sing leptana paikhatli Northeast Policy Institute ki founder Rami Niranjan Desai hai Manipur thokliba irang asina maram oiraga ngasidi Bharat ki miyamna Manipur gi matang hena khangningba amadi nainaba hengalakli Raija sina thenariba samasya amadi raija si Bharat ki oina kayamuk yamna maru oibage haibadu khangba haurakli mangnai Manipur gi territorial integrity asi lamdam asigi miyamda yamna maru oi haibasi handaki thokdok asina Bharat ki miyamda khanghalle Manipur gi ngamkhai haibasi Bharat ki ngamkhai ga chap manai aduna Manipur gi ngamkhai kaibe yaroi Manipur thokliba watok asi maruina lamgi oibana masigi matangda lamdam asida khundariba punamangka phaminaduna tung koina chanagadaba waroisin ama purapa tangai pade haina mahakna makha taki paugi maraktana break ama Lengsin birau Adom anok na legin haibagi awaba leiraroi Hogdok chare Sarma Opticals BT Road Imphal na Manipur da ahan bo ina lens khatamag laigadaba scheme asi lawbining basing na isagi mit kasanaba fiber lens ama laibigadabani aduga frame ama frida offer pijagani khudong chaba si lawbiyu Sarma Opticals opposite Johnston School BT Road Imphal Tabiriba Pawasi Akasbani Imphal gini MLA RK Imun Hari Manipur gi hojik oriba luraba tanpam asida anoba ainama semduna mipum kudimak amato ina chap manaba mieng thamba raijasa leriba mipum kudimaki amato iba land law yamnamak tangai fade Manipur Bidhan Sabha ki sadasya singda iba warol amada Shri Imon hai raijasi ki legislature ama oina Manipur Bidhan Sabha da MLR amasung LRX hemdokna bo honabada amato ina punna lepminabagi tangai fadabale masina raijasi da mahoksa dagi leiraklaba mioi singda hena kanagani maramaduna MLA singna amato ina hiram masida punna thenaduna ek asi raija sinba thungbada sanhanaba hona minasi hairi Manghai ek asi sangbidhan gi oibana masi sangsata semtokpagi tangai padabalei maramaduna Bidhan Sabha gi sadasya ama oina kholau asi ama toina sangsata lawbagi tangai padabalei
Manipur tholiba watok asigi matangda miyamda marik chumna khanganbagi pandamda Republican Party of India atwalegi National General Secretary Maheswar Thongnaljamna tongan mafam kyada mifam pangthokli masigi sharuk ama oina Rajasthan gi social leader singa Jaipur da leba mitei singa loinana Jaipur gi Kasa Kothi jagada mifam ama pangthokre Mifam aduda Maheswar hai irang asi haujikti raija sigi issue natre masi jati thaki issue ama oirakle manghai chin kuki narco terrorist amasung ain kaina changsilakhiba singna Bharat mang tahanaba honariba asida mitei jati singbu sogotpiduna Manipur kanbada mateng pangbiu Mifam aduda Maheswar Thongnaljamna irang asiga mari lenana kuki terrorist singna satharkiba thongsingi chapchaba khudam yawba photo sing tiliba miyamda utki hairi Imphal West, Imphal East amasung Kakching Jila singgi oina hayeng ayuk pung mga dagi numidang wairam pung taruk fawba curfew komtokani Thawal Jila da hayeng ayuk pung mga dagi numidang pung nipan fawba curfew komtokani Bishnupur Jila gi oina hayeng ayuk pung mga dagi numidang wairam pung mga fawba curfew komtokani hari Mukhyamantri Nongthomam Biren Singha Maira Paibi Mihut Singha ngasi unakre Manipur tholiba irang asida Assam Rifles na sathariba thong yaningde Assam Rifles loktho haina maikai kyadagi iho horokiba Maira Paibi Ima Singhi Mihut Singha Mukhyamantri ga unakibani Mukhyamantri ga unaba aduda saruk yarubi Maira Paibi amana hai Mukhyamantri gi maikai degi Assam Rifles lokthokuna atopa force sing mahut silalagi haibigi thajaba piraki unaba aduda Works Mantri Govindas Konthokjam Manipur Vidhan Sabha gi Adaksa Thoksom Satyabarta amasung BJP Manipur Pradesh ki President A Sarda Devi saruk yaki Sangai Pro apunba nupi lumna sinduna atuba matamda yanaba purau santi hanjilalu amadi nungsi chanana leinaba haiba hiramda wakat mifam chathakre thamari hena chathakliba tangdu leita daba phibam asi sarkarna atuba matamda loisinaba honagadabani irang asina maram oiduna mioi kaya sikre yum kaya yamna mang takre Raijagi Mantri Mandalna Assam Rifles ki mathakta thabak laukakani haina phongdokiba wafam wakat mifam aduna taramna okki Kakching Jila gi Palelda haukiba irai numita thokiba laibak thiba thokdok amada laikhidraba Thawal Jila gi Salungpham maning leikai degi soibam nanaugi hakchang sarkar ga yanaba purakpadagi laukre aikoi gi Thawal Paumi soibam binoina hai ngarang Manipur gi Mukhyamantri Nongthomam Biren Singha JC gi Mihut Singh Thawal Jila gi Deputy Commissioner amasung SP yauna Mukhyamantri gi Secretary ta wari sanaraba matung yanaba purakpadagi ngasi hakchang adu lauraba matung aroiba mathomangam pangthokibani hari Nanaugi hakchang purapada Imphal More lambigi nag eta miyam laisu katuna ikai khumnaba utki Manipur ki saknareba filmmaker Romi Maitai da Best Director gi mana pirakle thasigi manga degi mapan phawba Russia gi Kazan city de pangthokiba taramapan laksuba Kazan International Muslim Film Festival da mana si Romi Maitai da pirakibani festival asida laiba kya degi puna film chama kuntre thagalaki masida festival asigi man competition gi film tara khangatpada Romi Maitai gi aikoi gi yum yaurkibani Akasbani Imphal gi pau tabiri Bharat ki ahanba solar mission Aditya L1 ngasi ayuk mai pakna Prithvi gi akoibada chakre ISRO na hai Prithvi gi akoida ahumlak suba oina mai pakna koikibani Mauritius Bengaluru SDSC SICAR amasung Port Blair da laiba ISRO gi ground station na satellite ki thabak thorom adubu kupna yengsingi ISRO na hai satellite asina tha asigi tara mangada amungana Prithvi gi koina chatkani Chandrayaan 3 mission mai pakna thagi meru thangba sarukta takraba matung lebak asigi hanba solar mission Aditya L1 Sri Harikota da leba Satish Dhawan Space Center gi tha asigi anida mai pakna kaukhatkibani masina numit ki maramda kupna thijenbagi khudongchaba du phangani Numit mangani sathagadaba Assam Vidhan Sabha gi mifam hayengdagi Dispur da hauragani mifam asi nauna saba Vidhan Sabha gi building da phamgani sarkar gi paunhai mifam asida anawa bill taret yauna bill kulumdoi puthok laba yai Raija gi Parliamentary Affairs Mantri Piyush Hazarika na Vidhan Sabha gi mifam shanti leina amasung mapung phana pangthoknaba honabada birodi dol singa mateng pangbinaba appeal tori maragasida Raija da pochai gi mamal hengalapa mai toina mutpa amadi silsa ko lam takhaibagi thabak chathariba yauna tongan ba hiram kaya da birodi dol singha wafum kaya pukhalaba yai hari aroibada maroiba pau Taranipan suba G20 leader singi mifam ngasi naidili da loisankre mathangi G20 presidency Brazil da sinakre Pradhan Mantri Narendra Modi na G20 lusingba singa unaduna Bharat ka lainariba mari hena chesilanaba wafam kaya khanakre National Health Mission Manipur gi director na hari Manipur gi oina masa mathanda sisabagi thawong ingkumja lising ani kun gi oina case kunipan report tawki Democracy Dialogue and Coexistence haiba hiramda numinini satharakpa National Youth Convention ngasi Manipur University da loisankre
MLA RK Imon Hari Raija Sigi Legislature Singna Manipur Bidhan Sabada MLR Amasung LRX Hemdokna Bohonabada Amatoina Punna Lemin Nabagi Tangai Padabalay Amasung Bharati Amba Solar Mission Aditya L1 Ngasi Ayuk Mai Pakna Pitribigi Akoy Bada Satkre Paulo Jare